Kuki sing Dimapur Nagaland Chattanaba Kuki in Peace Hadar Hills na Kanghan Kre Lin Laisram Amadi Randip Hunda Sim Kemsan Gunaduna Tourism Amadi Cinema Gilam the Sokat Nanaba Wari Sana Kre Luhong Bata Home Lom the Mangai Visahi Taragamapan Surabi Mou Naha Mathori Yanduna Siramle Bisnupur Police Station Gimanung Sanma Bisnupur Ward number 5 Televi Masagi Sahitaragamapan Katangai Ribi Amasung Luhong Bata Home Lom Tamag Suribi Mou Naha Masagi Tumpam Kada Thori Yanduna Siramle Luhong Bata Home Lom Tamak Ngai Visahi Taragamapan Surabi Mou Naha Mathori Yanduna Siramle Bisnupur Police Station Gimanung Sanma Bisnupur Ward number 5 Televi Masagi Sahitaragamapan Katangai Ribi Amasung Luhong Bata Home Lom Tamak Suribi Mou Naha Masagi Tumpam Kada Thori Yanduna Siramle Manipuri ki education sector da makai su mang basiki su tong basahi tara rong ki marung dalenga ki school sani ki kuntra ga manga muthat kre matam si ki marung da private school gi masing na sa magani fu ga mapan hengalak ki Hauzik lai India ki state kungani pan ki manung da Manipur na gross state domestic product GSDP gi ranking da kunga manga su badal lai state asina private school amadi private coaching center khwai gi yamna lai state singi manung da makok ta lai su lai state oi gi hauna sa Oigadori Branatran Karikaram Balenga Tosilegi Oigadori Bano Kang the Bamaram Sing na Senba Say 2013-14 Dagi 2024-25 Pawagi Say Taragi Manung the Manipurenga Kimakadale Rambe School Sani Kuntraga Manga Mutat Kre Amaram Dana private school sing Masing na Samagani Pugam upon Hengala Kre Mahiro Yamatam Laktra school sing Banana Lebe school sing the Punsin Bagi Tabuk Leptana Satar Padegi Hari Balenga School Sani Kuntraga Manga Simutat Kibani Adu Bulenga School the Mahiro Sing Tamaptabagi Maram Dilenga Kimari Authority Natijin Kide Amasum Mutat School Sing Asi Karam Batarang local laga amuk hingat Hannaba Hotnabagi Mamidi Takide Israel Nagaza Satakwadi Nobu Air Strike the police officer Taru Yauna Mueka like Hidre Israel Amadi Hamas ki matakta Thama Rumgi Mamang the Sisfergi Yana Seron Kuyak Pinakrabasu Israel Nagaza the air strike Leptana Sataraglia Hukipanung Manini as the Israel Nagaza the Satarki air strike the Mueka like Hidre Haina Gaza Hell official Gimaika Digi Pongdorli Gaza the Labor Hospital Amagi official Sing the Pongdork Dagi Hauki Bayim Sagas and Mita Central Gaza Amadi Al Aksada Israel Satarki air strike the Imung Amagi Mui Ohum Hatre Aduga Hauki Balak Panumita Northern Gaza the Hangdukuna Tamliba Mina Kurak Hangdana Lainariba Zabalia refugee Kim Yangsin Bagi Tabuk Toriba Manak Padalaba police station Amadi Israel Satarki air strike the police officer Taru like Hina Pungdoragli Nasada Laiba Hospital gi official amana makata na pongdorak pada Gaza gi kha thang bada lairiba Khan Yunusta lairiba state camp amada Israel na bomb thata dune air strike ta mioi ama laikidre astana tanna Rafa gi kha ithang thang bada laiba muwasi area da inkalak leba Naharul amasu Israel gi force no mena kap dun hatre haina pongdoragli amaram da Israel na ceasefire gi satna kanglon thugai duna Gaza gi mathakta satharakiba air strike adugi matang da wafam amata kutakta pongdorakide Zabaliada hangba refugee camp banakta laiba police station amadi air strike Sataduna police personnel taruk hat kiba thaudok adugi matang da Israel force ki maikai degi pongdorak pada laikidrawa police officer sing adugi marakta police officer mari amadi Hamas military ni haina pongdorak panatragana ahen ba wafam amata pongdok tana lairi Hamas ki matung inna Israel gi air strike ta laikidrawa police officer sing adugi manungda police station gi chief colonel Muhammad Marwen Salem Suyawi haina pongdorakli panbaya badi hauki besahi kyagi mamang gi militant group Hamas na Gaza road connectivity na saukhat thaurangi muhut khaidok dabagi ngam khayat palamdam ama oirak labra Tiger road sem khibagi khoisauna ringi nauna thong sakhi bigi wathong ing tap hanjilangna bakhong thangda thian gadori bra hauki besahi 2023 gi me hom dagi horokiba Manipur gi conflict asida lamdam asigi tongan balambi thong samgat sagat pagi thabuk sing Asi mathau taba sabka thaurangi paikhatpa program singki mahut lamtam asibu machetana thugaidun anu bangam khayat pagi pandam da satharak labra haiba asigi asobu hang amo irakle haina pawgi agency sing report onarli infrastructure samka sagat pagi thabuk asida lamtam asida engineer ga mari ne thabuk thoram oibagi mahut territory Yathok na bagi khongthang ama leptana sathanarak pagi mami kaya sauna tari lamdam asia chathariba thabuk thawung kaya asina maram oirka lamdam asigi identity administration security amadi tungi laiba kari thokla gadabage haiba asi asobu hang amo oiragle lamdam asida paikat patonga tonga project kaya gi matang da mari leinabo authority gi maikai dagi mathau taba approval and regulation piba ngamdaba asina maram oiraga lamdam asida laingak pairiba singi mathakta kadai phawo manung mapan miyam da khanganduna laingak lon chathariba ge haiba asina laibak miyam da wahang hangba honarakle haukiba tha sigi tara da Sandel ki punna phuchani gi humtra sangba Belly bridge ama Kuki Khujasing sangadun sathok sasin hauki ba si tangai fadana connectivity de yumpham oiduna sakiba Belly bridge amara natragana Manipur machetana thugaiduna legislature yawu union territory gi demand tawriba Kuki zomiyam gi territory
demarcate tawribra haiba asi khangba ngamdana leiri kuki zo miyam gi maikedi gi nong saduna sanga ki ba footbridge asi Chandel district amadi Churachandpur district ta leiriba miyam ki marak sathok sasin tawbatana tana laroni te ki thabuk tarangai fadana lenga ki senthang yauduna kuki zo miyam dagi khainarak pa punba senpham crore ahum ga makha isang na semgat ki bani haina pongdo ki ba laikre adubu marilena authority gi maikedi gi nong sa ki ba putchani gu humdra sangba belly bridge asi ki matang da miyam na khangning duna hangliba wahang singi paukum amata pitana leiri lamdam asida mahirol dagi lairak masing yamlaba miyam na hairiba footbridge asi lenga ki ayaba yaudana drug trafficking gi thabuk yauna unlawful activities Chattanaba gi damakta sakiba thong amani haina yaningda phongdo ki basu laikre amaramda kuki khulai paiba organization amagi luching ba German h haukip ki minglo duna kangpok pi Churachandpur Sandel amadi Teknopal gi marakta fauna balambi amatampak ki akoi beda leiriba kuki zo miyam na namna khunda duna laita duna leiriba chingi asukpo umang wamang singkok tok tuna Tiger Road natrang German Road hai na mingthon duna lambi sem ki bana miyam na yaning da phongdok tun leiringai charik asida nauna Sandel district ki phutchani ku humdra sangba bridge ama kuki zo miyam na saduna sanga ki basina maram oirga laibak miyam da amuk hena khoirang khoisauna ba haiba du thokalle hauki ba sahi 2023 ki me hom dagi hawraki ba Manipuri conflict asi ngasi phawu karamba matam da loisinduna ingtappa hanjilakani haiba tambang amdana leiringai charik asida lengak na matik chana paukum pi ba ngamdaba nauna paikhali ba tongan pangan ba project sing asina marap oirga lengak ki mai kaidagi Manipur da ingtappa hanjilakna ba honar basu mai pak pangamgadori bra haiba asi miyam gi marakta asobu hang ama oi numit humni gi manung da panduna leiriba DPT gi senpam thadok piyo marilena ba authority na numit humni gi manung da panduna leiriba direct benefit transfer DPT gi senpam thadok tuna internally displaced person IDP singna thengnari ba wa ba ko khanna ba thausin paikhat ba haina apex committee of Maitai IDP Manipur na phongdorakli CMUCM COMAP MUKDTG PPS SCBO B apun apex committee asina thadorak pa chairwal amana hai IDP singi ration assistance ki DPT gi senpham numit taraga mangani rom hen thok tana thambana senpham asida tang tu hingliba lanjener imung kaya khudungcha da ba awa mayuk nare lengang na piba senpham asina IDP singi imung manung amadi masa masu singi mahi masing tambayau na na layengi lamda mengkhali bani phanasi matam sana pithok ta ba haibasina lanjener ba imung kaya mathau ta ba polam sing phang da ba yaw na awa ba kaya mayuk nare mahiroi singna sobo manglan amagaloina ho na ba kan ba mathau tai DC Rajkumar kunaya singi hawla riba mahiroi singna sobo manglan amagaloina na ho na ba akan ma mathau tai hain Imphal West ki deputy commissioner mayang lambam Rajkumar na phongdo kre DC Imphal West ki conference hall nga si pangthokiba pan India Manipuri Maitai Scientists and Academician Association PIMSKI ahum suba foundation de ga iloidina community resilient education financial support award kusin na bagi thauram da wafam asim hakna phongdo kibani thauram gi athoiba mithunglen gi warol thamna duna DC mayang lambam Rajkumar na hai horok liba mirol da asoba manglan thamduna hot na bakan basangi lamdam asigi human resourcing mapung phana semgotuna world class citizen ama oiba ngamna ba kan na hot na gadabani haina DC mayang lambam Rajkumar na phongdok pin